ꯃꯣꯏ ꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕ ꯅꯔꯁꯄꯨ ꯑꯣꯏꯔꯣ ꯗꯣꯛꯇꯔꯕꯨ ꯑꯣꯏꯔꯣ ꯀꯩꯅꯣ ꯇꯧꯕ꯭ꯔꯥ ꯍꯥꯏꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯂꯥꯏꯅꯤꯀꯣ ꯃꯣꯏꯁꯦ ꯐꯅ ꯐꯔꯤꯕ ꯍꯩꯅ ꯍꯩꯔꯤꯕ ꯑꯦꯝꯁꯀꯤ ꯗꯣꯛꯇꯔ ꯅꯔꯁꯁꯤꯡꯁꯤꯗꯤ ꯂꯥꯏꯅꯤ ꯑꯩ ꯈꯨꯔꯨꯝꯃꯤꯅꯤ ꯍꯩꯕ ꯍꯩꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯧ ꯆꯥꯕ ꯃꯥꯟꯗꯦ ꯑꯠꯆꯥ ꯃꯥꯒꯤ ꯂꯩꯔꯤꯕ ꯃꯤꯗꯨꯒꯤ ꯃꯣꯏꯅ ꯀꯔꯤ ꯆꯥꯕ ꯌꯥꯏ ꯍꯥꯏꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯤꯗꯣꯏꯅꯦꯕ ꯑꯍꯟ ꯑꯩꯈꯣꯏꯒꯨꯝꯕ ꯏꯄꯪ ꯄꯪꯕꯤꯁꯦ ꯃꯅꯦꯅꯦ ꯑꯟꯇꯤꯅꯦ ꯑꯗꯨꯅ ꯍꯥꯏꯔ ꯄꯨꯔꯛꯑꯒ ꯂꯣꯟꯅ ꯀꯤꯠꯅꯤꯒꯨꯝꯕ ꯂꯧꯊꯣꯛꯄꯤꯕ ꯑꯗꯨꯒꯨꯝꯕ ꯍꯨꯔꯥꯟꯕꯒꯨꯝꯕꯁꯦ ꯌꯥꯎꯕ ꯃꯥꯜꯂꯦꯕꯀꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯃꯌꯥꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯈꯛ ꯇꯝꯖꯒꯦꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯔꯛꯄꯅꯦ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯃꯌꯥꯝꯗꯒꯤ ꯄꯩꯁꯥꯒꯤ ꯃꯇꯦꯡꯒ ꯅꯤꯖꯈꯤꯕꯗꯣ ꯍꯥꯏꯗꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯃꯥꯒꯤ ꯀꯤꯗꯅꯤ ꯑꯅꯤꯃꯛ ꯕꯦꯔꯥ ꯂꯩꯕ ꯑꯗꯨꯒ ꯑꯉꯥꯡꯗꯨꯒꯤ ꯏꯃꯨꯡꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯏꯔꯥꯡꯗ ꯂꯣꯏꯅꯃꯛ ꯃꯌꯨꯝ ꯃꯀꯩ ꯂꯣꯏꯅꯃꯛ ꯃꯥꯡ ꯇꯥꯈ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯂꯥꯟꯖꯦꯜꯂꯒ ꯂꯩꯕ ꯐꯦꯃꯤꯂꯤꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯅꯥꯕꯗꯒꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗꯒꯤ ꯄꯩꯁꯥꯒꯤ ꯃꯇꯦꯡ ꯅꯤꯖꯈꯤꯕꯅꯦꯕꯀꯣ ꯚꯤꯗꯤꯑꯣꯗ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯑꯦ ꯑꯩꯈꯣꯏꯅꯗꯤ ꯃꯁꯛ ꯁꯨꯡꯈꯪ ꯈꯪꯗꯕ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯒ ꯏꯃꯨꯡꯗꯨꯗ ꯂꯥꯛꯑꯒꯁꯨ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣꯗ ꯌꯦꯡꯕꯗꯒꯤ ꯈꯪꯕꯅꯦ ꯈꯣꯠꯄꯅꯦ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯝꯃꯦꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯗꯨꯒꯤ ꯏꯃꯥ ꯑꯩꯈꯣꯏꯅꯗꯤ ꯏꯆꯦ ꯀꯧꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯥꯅꯁꯨ ꯇꯝꯕꯗꯣ ꯑꯗꯨ ꯉꯁꯤ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯑꯣꯄꯔꯦꯁꯟꯗꯨ ꯃꯥꯏ ꯄꯥꯛꯅ ꯉꯁꯤ ꯄꯥꯡꯊꯣꯛꯈ꯭ರೆ ꯀꯩꯅꯣꯗꯨꯁꯨ ꯏꯆꯦꯗꯨꯁꯨ ꯑꯗꯨꯒ ꯑꯉꯥꯡꯗꯨꯁꯨ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯐꯖꯅ ꯑꯣꯄꯔꯦꯁꯟꯗꯨ ꯁꯛꯁꯦꯁ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯒꯤ ꯃꯌꯥꯝꯗ ꯍꯔꯥꯎꯃꯟꯗꯅ ꯄꯥꯎꯁꯦ ꯇꯝꯒꯦꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯔꯛꯄꯅꯦ ꯇꯥꯡꯁꯨ ꯍꯥꯏꯁꯦ ꯑꯗꯣ ꯉꯁꯤ ꯑꯣꯄꯔꯦꯁꯟ ꯇꯧꯈ꯭ꯔꯤꯁꯦ ꯉꯁꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 6ꯅꯤꯀꯣ ꯑꯌꯨꯛꯀꯤ ꯄꯨꯡ 9ꯗ ꯇꯧꯈꯤꯕꯅꯦ ꯑꯗꯣ ꯉꯔꯥꯡ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 5 ꯅꯨꯡꯗꯥꯡꯗ ꯑꯩꯈꯣꯏ ꯏꯆꯦꯗꯨꯒ ꯑꯉꯥꯡꯗꯨꯒ ꯎꯅꯒꯦꯅ ꯑꯩꯈꯣꯏ ꯆꯠꯂꯨꯏꯕꯀꯣ ꯑꯦꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯣ ꯅꯨꯡꯗꯥꯡ ꯆꯠꯄꯅꯤꯅ ꯚꯤꯗꯤꯑꯣꯗꯣ ꯆꯠꯄ ꯈꯣꯠꯄꯒꯤ ꯀꯩꯅꯣꯗꯨꯗꯤ ꯂꯝꯕꯤꯗ ꯆꯠꯄ ꯈꯣꯠꯄꯒꯤ ꯚꯤꯗꯤꯑꯣꯗꯨꯗꯤ ꯑꯝꯇ ꯅꯝꯍꯧꯗ꯭ꯔꯦꯕꯀꯣ ꯃꯝꯕꯗꯨꯗ ꯑꯗꯨꯒ ꯃꯐꯝꯗꯣ ꯌꯧꯔꯀꯥꯟꯗ ꯏꯆꯥꯅꯨꯄꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯎꯅꯕꯗꯣ ꯎꯅꯔꯛꯇ꯭ꯔꯦ ꯍꯥꯏꯗꯤ ꯈꯔꯒ ꯊꯦꯡꯕꯗꯨꯗ ꯅꯣꯡꯉꯥꯜꯂꯒ ꯑꯣꯄꯔꯦꯁꯟ ꯇꯧꯗꯣꯏꯗꯨꯅ ꯃꯥꯒ ꯎꯅꯕ ꯌꯥꯔꯛꯇ꯭ꯔꯦꯕꯀꯣ ꯍꯥꯏꯗꯤ ꯃꯥꯒ ꯂꯩꯅꯔꯤꯁꯦ ꯌꯥꯝ ꯂꯥꯞꯅꯩꯕ ꯃꯥꯗꯤ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯕꯅꯤꯅꯅꯦ ꯇꯣꯉꯥꯟꯕ ꯔꯨꯝ ꯑꯃꯗ ꯂꯩꯕ ꯍꯥꯏꯗꯤ ꯌꯥꯝ ꯊꯥꯞꯅꯕꯒꯤ ꯑꯦꯝꯕꯨꯂꯦꯟꯁꯇ ꯆꯠꯅꯩꯌꯦꯕ ꯃꯃꯥꯅ ꯂꯩꯐꯝꯗꯨꯒ ꯃꯃꯥꯒꯤ ꯂꯩꯐꯝꯗꯨꯒ ꯃꯆꯥꯒꯤ ꯂꯩꯐꯝꯒꯁꯦ ꯑꯦꯝꯁ ꯑꯣꯏꯇꯥꯔꯁꯨ ꯌꯥꯝꯅ ꯊꯥꯞꯅꯕꯒꯤ ꯕ꯭ꯂꯣꯛꯇꯣ ꯌꯥꯝ ꯊꯥꯞꯅꯕꯒꯤ ꯑꯦꯝꯕꯨꯂꯦꯟꯁꯇ ꯆꯠꯇꯣꯏꯅꯦꯕ ꯑꯗꯣ ꯑꯉꯥꯡꯗꯨꯗꯤ ꯎꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯉꯛꯇ꯭ꯔꯦ ꯑꯗꯨꯒ ꯀꯩꯅꯣꯗꯣ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡꯗꯗꯤ ꯋꯥꯔꯤ ꯁꯥꯟꯅꯔꯛꯑꯦ ꯑꯗꯨꯒ ꯏꯆꯦꯗꯨꯗꯤ ꯑꯩꯈꯣꯏ ꯆꯪꯉꯒ ꯎꯅꯔꯦꯕꯀꯣ ꯑꯗꯩ ꯏꯆꯦꯁꯦ ꯃꯣꯏ ꯀꯩꯅꯣꯗꯨꯒ ꯑꯉꯥꯡꯗꯨꯒꯤ ꯂꯥꯏꯌꯦꯡꯉꯛꯏꯁꯦ ꯑꯦꯝꯁꯇ ꯆꯍꯤ 2मुख ꯁꯨꯔꯛꯑꯕꯅꯦꯕ ꯍꯥꯏꯗꯤ ꯄꯩꯁꯥꯗꯣ ꯌꯥꯝ ꯂꯩꯗꯅ ꯈꯣꯠꯇꯅ ꯄ꯭ꯔꯥꯏꯚꯦꯠꯇ ꯁꯠ ꯂꯥꯎꯅ ꯆꯥꯎꯅ ꯄꯩꯁꯥ ꯄꯨꯊꯣꯛꯑꯒ ꯂꯥꯏꯌꯦꯡꯕ ꯑꯣꯏꯔꯗꯤ ꯅꯍꯥꯟꯅ ꯂꯣꯏꯈ꯭ꯔꯗꯧꯅꯦꯕꯀꯣ ꯑꯗꯣ ꯄꯩꯁꯥꯗꯣ ꯂꯩꯇꯕꯅꯤꯅ ꯇꯦꯛ ꯁꯔꯀꯥꯔꯒꯤ ꯍꯣꯁꯄꯤꯇꯥꯜꯗꯗꯤ ꯃꯇꯝ ꯌꯥꯝ ꯆꯪꯉꯤꯗꯅ ꯍꯥꯏꯗꯤ ꯃꯥꯒꯤ ꯀ꯭ꯌꯨ ꯀꯩꯅꯣ ꯇꯧꯕ ꯃꯥꯒꯤ ꯃꯁꯤꯡ ꯍꯥꯏꯗꯤ ꯅꯝꯕꯔ ꯉꯥꯏꯔꯛꯄ ꯃꯣꯏꯅ ꯇꯦꯁ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕꯅ ꯃꯇꯝꯗꯣ ꯉꯥꯏꯅꯕꯗ ꯌꯥꯝ ꯆꯪꯕꯅꯤꯅ ꯑꯗꯨꯒꯤ ꯃꯔꯛꯇꯨꯗꯁꯨ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯗꯁꯨ ꯏꯟꯐꯦꯛꯁꯟ ꯃꯆꯥ ꯃꯌꯥꯝ ꯊꯣꯛꯆꯜꯂꯛꯄꯗꯣ ꯑꯗꯨꯅꯁꯨ ꯑꯃꯥꯏꯅ ꯍꯥꯏꯗꯤ ꯊꯤꯡꯊꯍꯟꯕꯗꯣ ꯃꯊꯪ ꯊꯥꯗ ꯇꯧꯔꯁꯤ ꯑꯗꯨꯗ ꯇꯧꯔꯁꯦꯅ ꯍꯥꯏꯕꯗꯣ ꯁꯨꯝ ꯌꯥꯔꯛꯇꯕ ꯁꯨꯝ ꯊꯤꯟꯊꯔ ꯂꯥꯛꯄꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏ ꯁꯛꯁꯦꯁ ꯑꯣꯏꯗꯅ ꯀꯩꯅꯣ ꯇꯧꯔ ꯌꯥꯔꯛꯄꯗꯒꯤ ꯈꯨꯗꯛꯇ ꯅꯨꯃꯤꯠ 2-3 ꯃꯃꯥꯡꯗ ꯅꯤꯡꯊꯧꯀꯥ ꯅꯨꯃꯤꯠꯁꯤꯗ ꯇꯧꯔꯁꯦꯅ ꯁꯠꯂꯣ ꯂꯦꯞꯁꯜꯂꯛꯄꯗꯒꯤ ꯉꯁꯤ ꯃꯥꯏ ꯄꯥꯛꯅ ꯇꯧꯈ꯭ꯔꯦ ꯑꯉꯥꯡꯁꯨ ꯏꯆꯦꯁꯨ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯝꯇ ꯑꯣꯏꯗ꯭रे ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯅꯤꯡꯕꯁꯤꯅ ꯃꯈꯥ ꯇꯥꯅ ꯃꯌꯥꯝꯗ ꯌꯦꯡꯍꯟꯅꯤꯡꯕ ꯑꯃꯅ ꯏꯆꯦꯁꯤꯒ ꯎꯅꯔꯨꯕꯗꯕꯀꯣ ꯍꯥꯏꯗꯤ ꯏꯆꯦꯁꯦ ꯑꯦꯝꯁꯤꯗ ꯆꯍꯤ 2मुख ꯁꯨꯔꯦ ꯑꯉꯥꯡꯁꯤꯒꯤ ꯂꯥꯏꯌꯦꯡꯉꯛꯏꯁꯦ ꯏꯆꯦꯒ ꯑꯉꯥꯡꯁꯤꯒ ꯁꯨꯝ ꯆꯠꯂ ꯂꯥꯏꯌꯦꯡꯉꯛꯏꯁꯦ ꯑꯗꯒꯤ ꯍꯧꯖꯤꯛ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯑꯦꯝꯁꯇ ꯑꯦꯗꯃꯤꯠ ꯇꯧꯔꯒ ꯂꯩꯔꯛꯄ ꯈꯣꯠꯂꯛꯄꯗ ꯍꯥꯏꯗꯤ ꯑꯦꯝꯁꯦ ꯆꯪꯕꯕꯨꯗꯤ ꯌꯥꯝ ꯋꯥꯏꯀꯣ ꯃꯤꯗ ꯍꯦꯛꯇ ꯃꯐꯝ ꯇꯣꯉꯥꯟꯕ ꯃꯌꯥꯝꯗꯒꯤ ꯂꯥꯏꯔꯕ ꯑꯗꯨ ꯇꯧꯕ ꯃꯌꯥꯝ ꯂꯥꯛꯑꯒ ꯂꯥꯏꯌꯦꯡꯕꯅꯤꯅ ꯑꯦꯗꯃꯤꯁꯟ ꯐꯪꯕ ꯈꯣꯠꯄꯕꯨꯗꯤ खर वाई खर नते याम थी वाई अदो वंस एडमिट तौग्रगदी एम्स दा लैग्रगदी लायंग फंग्रगदी एम्स दा पुरीबा डॉक्टर जिंगना नत्रगा नर्सिंग ना कमाइना अनाबा पेशेंट जिंगदा कमाइना सेवा तौबिबा नत्रगा कमाइना लायंग बिगे हैबदो इसीना थेंगरप एक्सपीरियंस तुगी मतुंगना अदो मयाम दा पाउदम जगेना कोई वीडियो मखा ताबदो अदो ओइन उच्चरके अदो मयाम येंगमिनसिको अयुक्ता ngantada chaga biskut ka mupira leba ब्रेकफास्ट की जाए breakfast se pung tare swaida duga mapan swaida muka sangom ne kai kai no ai pau khari da ai sa ko changde ha ba chi to phangi ne kari he yam semia he bra athum bado sangom ga semia yawi ngong ba yawi kwa mai pire aduga pung amasida cha
ꯑꯗꯨꯗ ꯂꯐꯣꯏꯒꯨꯝꯕ ꯀꯣꯝꯂꯥꯒꯨꯝꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯑꯦ ꯗꯍꯤꯁꯨ ꯌꯥꯎꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯆꯥꯛꯅꯦ ꯔꯣꯇꯤꯅꯦ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏ ꯊꯣꯡꯕ ꯑꯃ ꯔꯣꯇꯤꯒ ꯆꯥꯅꯕ ꯑꯉꯧꯕ ꯑꯃ ꯂꯟꯁꯁꯦ ꯑꯗꯨꯃꯥꯏꯅ ꯄꯤꯌꯦ ꯑꯗꯨꯒ ꯄꯨꯡ 4ꯗ ꯑꯃꯨꯛ ꯆꯥꯅꯦ ꯕꯤꯁꯀꯨꯠꯅꯦ ꯑꯃꯨꯛ ꯄꯤꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯄꯨꯡ 7 ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 7ꯗ ꯑꯃꯨꯛꯀ ꯆꯥꯛꯅꯦ ꯔꯣꯇꯤꯅꯦ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏ ꯊꯣꯡꯕ ꯑꯃꯅꯦ ꯔꯣꯇꯤꯒ ꯀꯣꯠꯅꯕ ꯑꯉꯧꯕ ꯑꯃꯅꯦ ꯑꯗꯨꯒ ꯁꯕꯖꯤ ꯑꯃ ꯁꯕꯖꯤ ꯑꯃ ꯑꯗꯨꯒ ꯀꯩꯅꯣ ꯀꯔꯤ ꯁꯪꯒꯣꯝ ꯒ꯭ꯂꯥꯁ ꯑꯃ ꯐꯣꯡ ꯁꯥꯡꯉꯦ ꯑꯗꯒꯤ ꯁꯂꯥꯠ ꯌꯥꯎꯔꯤ ꯏꯔꯨꯝꯗꯣ ꯕ꯭ꯔꯦꯛꯐꯥꯁꯇ ꯌꯥꯎꯈꯤ ꯑꯗꯨꯅꯦ ꯑꯩꯅ ꯀꯥꯎꯔꯦꯔꯤꯁꯦ ꯇꯥꯁꯦꯅꯤ ꯁꯤꯗ ꯆꯥꯕ ꯅꯪꯅꯕ ꯑꯃꯨꯛ ꯂꯧꯅꯤꯌꯦ ꯉꯁꯥꯏ ꯆꯥꯍꯧꯗꯗꯤ ꯀꯟꯇꯤꯟ ꯌꯥꯝ ꯂꯥꯞꯄꯦꯕ ꯑꯃꯨꯛ ꯆꯦꯟꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤꯅꯀꯣ ꯕ꯭ꯔꯦꯛꯐꯥꯁ ꯉꯁꯤ ꯈꯛꯇ ꯐꯪꯉꯤ ꯉꯔꯥꯡꯁꯨ ꯑꯟꯗ꯭ꯔꯁꯥꯎ ꯂꯧ ꯆꯠꯂꯤꯉꯩ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯤ ꯊꯕꯛꯇꯤ ꯀꯣꯏꯆꯠ ꯆꯠꯂꯤꯉꯩꯗ ꯉꯔꯥꯡ ꯅꯨꯡꯗꯥꯡꯁꯨ ꯑꯦꯝꯕꯨꯂꯦꯟꯁ ꯇꯣꯡꯉꯒ ꯁꯤ ꯃꯤꯠꯁꯦ ꯑꯃꯨꯛꯀ ꯆꯦꯛ ꯇꯧꯋꯦꯕ ꯗ꯭ꯔꯣꯞ ꯀꯌꯥꯅꯣꯝ ꯍꯥꯞꯃꯒ ꯕ꯭ꯂꯔ ꯆꯠꯂꯒ ꯎꯗ꯭ꯔꯕꯅꯤꯅ ꯃꯤꯅ ꯁꯝꯃ ꯄꯨꯕꯤꯔꯒ ꯑꯗꯨ ꯆꯠꯂꯤꯉꯩꯗ ꯑꯃꯨꯛ ꯆꯥꯛ ꯅꯪꯗ꯭ꯔꯦ ꯀꯦꯟꯇꯤꯟꯗꯩ ꯂꯧꯔ ꯃꯣꯏ ꯆꯥꯕ ꯊꯛꯄꯒꯤꯗꯤ ꯌꯥꯝ ꯐꯖꯅꯗꯤ ꯄꯤꯌꯦꯕꯀꯣ ꯐꯖꯅ ꯄꯤꯕ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯂꯣꯏ ꯆꯠꯂꯝꯅꯤꯅ ꯑꯦꯇꯦꯟꯗꯦꯟꯒ ꯆꯠꯂꯝꯅꯤꯅ ꯂꯧꯕ ꯃꯥꯅꯦ ꯅꯪꯗ꯭ꯔꯦ ꯃꯥꯅꯦ ꯑꯗꯨ ꯆꯥꯕ ꯅꯪꯗ꯭ꯔꯕ ꯑꯗ ꯂꯩꯔ ꯑꯗꯨ ꯆꯥꯕꯁꯨ ꯌꯥꯎꯔꯦ ꯃꯣꯏꯅ ꯀꯩꯅꯣꯗꯣ ꯆꯥꯅꯕ ꯄꯤꯕꯗꯣ ꯐꯖꯅ ꯍꯥꯏꯗꯤ ꯍꯥꯎꯅꯕ ꯑꯗꯨꯝ ꯆꯥꯕ ꯌꯥꯕ ꯃꯑꯣꯡꯗ ꯆꯥꯕ ꯄꯤꯕ꯭ꯔꯥ ꯑꯗꯨꯝ ꯌꯥꯏ ꯍꯥꯏꯕꯗꯤ ꯑꯩ ꯍꯧꯖꯤक ꯑꯣꯄꯔꯦꯁꯟ ꯇꯧꯗ꯭ꯔꯤꯀꯣ ꯑꯣꯄꯔꯦꯁꯟ ꯇꯧꯗ꯭ꯔꯤꯕꯒꯤ ꯆꯥꯅꯕ ꯑꯗꯨꯝ ꯄꯤ ꯇꯧꯈ꯭ꯔꯦꯅ ꯇꯧꯔꯒ ꯂꯣꯏꯔꯒ ꯆꯥꯕ ꯌꯥꯅꯕ ꯑꯗꯨꯝ ꯄꯤꯌꯦ ꯃꯣꯏ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯇꯧꯔꯛꯄꯅꯤꯅ ꯍꯥꯏꯗꯤ ꯄꯪꯁꯦꯝꯅ ꯁꯦꯝꯃ ꯄꯤꯕꯗꯣ ꯑꯣꯏꯗꯦ ꯑꯗꯨꯝ ꯆꯥꯕ ꯌꯥꯏꯑꯕ ꯄꯤꯗꯦ ꯐꯖꯅ ꯑꯩꯒꯤ ꯁꯤꯒꯤ ꯕꯦꯠ ꯅꯝꯕꯔꯁꯦ ꯑꯁꯤ ꯏꯔꯒ ꯑꯩ ꯆꯥꯕ ꯌꯥꯕ ꯄꯣꯠꯇꯣ ꯃꯣꯏ ꯂꯤꯁꯇ ꯊꯦꯠ ꯂꯩꯔꯕꯅꯤ ꯆꯥꯛꯈꯨꯝꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯄꯤ ꯑꯝꯐꯥꯎ ꯃꯥꯟꯗꯦ ꯁꯤ ꯂꯩꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯃꯐꯥꯎ ꯆꯥꯕ ꯃꯥꯟꯗꯦ ꯑꯠꯆꯥ 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 ꯃꯥꯒꯤ ꯂꯩꯔꯤꯕ ꯃꯤꯗꯨꯒꯤ ꯃꯣꯏꯅ ꯀꯔꯤ ꯀꯔꯤ ꯆꯥꯕ ꯌꯥꯏ ꯍꯥꯏꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯃꯥꯏꯅ ꯄꯤꯗꯣꯏꯅꯦꯕ ꯄꯤꯌꯦ ꯑꯩ ꯍꯧꯖꯤꯛ ꯇꯧꯗ꯭ꯔꯤꯕꯒꯤ ꯑꯩꯈꯣꯏ ꯆꯥꯛ ꯑꯀꯟꯕ ꯁꯨꯝ ꯅꯣꯔꯃꯦꯜ ꯆꯥꯛꯁꯤ ꯆꯥꯔꯤꯅꯦꯕ ꯁꯤ ꯉꯁꯥꯏ ꯇꯧꯔꯒ ꯄꯨꯊꯣꯛꯂꯛꯄꯒꯨꯝꯕꯁꯦ ꯈꯤꯆ꯭ꯔꯤ ꯑꯄꯦꯠꯄ ꯄꯤ ꯑꯗꯒꯤ ꯀꯔꯤꯅꯣ ꯁꯪꯒꯣꯝ ꯊꯣꯡꯉꯒ ꯃꯣꯏ ꯆꯥꯕ ꯌꯥꯕ ꯑꯗꯨꯝ ꯃꯣꯏꯅ ꯈꯪꯅ ꯆꯥꯕ ꯌꯥꯕꯒꯤ ꯁꯦꯝꯕꯅꯦ ꯆꯥꯕꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯃꯣꯏ ꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕ ꯅꯔꯁꯄꯨ ꯑꯣꯏꯔꯣ ꯗꯣꯛꯇꯔꯕꯨ ꯑꯣꯏꯔꯣ ꯀꯩꯅꯣ ꯇꯧꯕ꯭ꯔꯥ ꯍꯥꯏꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯂꯥꯏꯅꯤꯀꯣ ꯃꯣꯏꯁꯦ ꯐꯅ ꯐꯔꯤꯕ ꯍꯩꯅ ꯍꯩꯔꯤꯕ ꯑꯦꯝꯁꯀꯤ ꯗꯣꯛꯇꯔ ꯅꯔꯁꯁꯤꯡꯁꯤꯗꯤ ꯂꯥꯏꯅꯤ ꯑꯩ ꯈꯨꯔꯨꯝꯃꯤꯅꯤ ꯍꯩꯕꯒ ꯐꯕꯒ ꯍꯥꯏꯗꯤ ꯃꯤꯁꯨ ꯃꯤ ꯐꯠꯇꯕ ꯐꯩꯌꯦꯕꯀꯣ ꯈꯣꯟꯗꯥ ꯊꯤꯕ ꯑꯩꯅ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯣ ꯑꯁꯨꯛ ꯀꯨꯏꯅ ꯀꯩꯅꯣ ꯑꯁꯨꯛ ꯇꯧꯔꯛꯏꯁꯦ ꯀꯨꯏꯅ ꯑꯩꯅ ꯂꯥꯏꯌꯦꯡꯉꯛꯄꯁꯦ ꯆꯩꯒꯟꯕ ꯏꯁꯧ ꯂꯥꯡꯕ ꯅꯔꯁ ꯑꯩ ꯊꯦꯡꯅꯔꯛꯇ꯭ꯔꯦ ꯌꯨꯝꯗꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯏꯁꯧ ꯂꯥꯡꯕ ꯌꯥꯝ ꯊꯦꯡꯅꯔꯛꯏꯗꯅ ꯊꯦꯡꯅꯔꯛꯑꯦ ꯑꯁ ꯂꯥꯎꯕꯤꯗꯣ ꯁꯤꯗꯗꯤ ꯌꯥꯝ ꯐꯖ ꯐꯖꯅ ꯇꯥꯛꯄꯤ ꯑꯩ ꯂꯣꯟ ꯍꯥꯏꯖꯗꯕ ꯐꯥꯎꯁꯨꯀꯣ ꯇꯞꯅꯒ ꯇꯧꯔꯒ ꯌꯥꯝ ꯅꯨꯡꯁꯤꯅ ꯇꯥꯛꯄꯤꯑꯕ ꯌꯥꯝ ꯐꯩꯀꯣ ꯑꯗꯩ ꯑꯃꯔꯣꯝꯗꯗꯤ ꯃꯣꯏꯗꯤ ꯁꯔꯀꯥꯔꯒꯤꯅꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧ ꯇꯧꯊꯣꯛ ꯌꯥꯔꯤꯕꯅꯦꯕ ꯌꯥꯔꯤꯅꯤ ꯃꯣꯏ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯌꯨꯝꯗꯗꯤ ꯇꯧꯋꯦꯗꯅ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕꯁꯤꯡꯁꯦ ꯄ꯭ꯔꯥꯏꯚꯦꯠ ꯀꯠꯆꯥ ꯁꯤ ꯑꯦꯝꯁꯤꯗꯤꯀꯣ ꯂꯥꯏ ꯉꯥꯛꯇꯅꯦ ꯑꯗꯨꯅ ꯁꯤꯗ ꯇꯧꯕꯗꯤ ꯌꯦꯡꯉꯣ ꯑꯩ ꯑꯣꯄꯔꯦꯁꯟ ꯍꯟꯗꯛ 3ꯂꯛ ꯁꯨꯗꯧꯔꯤꯕꯁꯦ ꯑꯩ ꯀꯤꯕ ꯃꯆꯦꯡꯐꯥꯎ ꯐꯥꯎꯗꯦꯕ ꯃꯣꯏꯅ ꯆꯦꯛꯁꯤꯟꯕꯤꯕ ꯐꯖꯅ ꯇꯧꯕꯁꯨ ꯎꯕꯗꯀꯣ ꯀꯤꯗꯦ ꯑꯗꯨꯅ ꯉꯔꯥꯡꯁꯤꯅ ꯗꯣꯛꯇꯔꯁꯤꯅ ꯍꯪꯂꯤꯅꯦ ꯑꯩꯉꯣꯟꯗ ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯍꯥꯏꯅ ꯑꯩꯅ ꯑꯩ ꯑꯣꯄꯔꯦꯁꯟ ꯀꯤꯠꯅꯤ ꯄꯤꯕ ꯂꯥꯛꯄꯅꯦ ꯍꯥꯏꯔꯦꯕ ꯀꯤꯠꯅꯤ ꯇꯦꯅꯦ ꯑꯩ ꯍꯥꯏꯔꯦꯕ ꯑꯩꯁꯨ ꯑꯗꯣ ꯀꯅꯥꯗ ꯄꯤꯗꯣꯏꯅꯣ ꯍꯥꯏ ꯏꯆꯥꯅꯨꯄꯤꯗ ꯍꯥꯏꯕ ꯆꯨꯝꯃꯕ꯭ꯔꯥ ꯑꯩ ꯆꯨꯝꯃꯦ ꯍꯥꯏꯅ ꯑꯗꯨꯀꯥꯟꯗ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯀꯩꯒꯨꯝꯕ ꯑꯍꯟ ꯑꯩꯈꯣꯏꯒꯨꯝꯕ ꯏꯄꯪ ꯄꯪꯕꯤꯁꯦ ꯃꯅꯦꯅꯦ ꯑꯟꯇꯤꯅꯦ ꯑꯗꯨꯅ ꯍꯥꯏꯔ ꯄꯨꯔꯛꯑꯒ ꯂꯣꯟꯅ ꯀꯤꯠꯅꯤꯒꯨꯝꯕ ꯂꯧꯊꯣꯛꯄꯤꯕ ꯑꯗꯨꯒꯨꯝꯕ ꯍꯨꯔꯥꯟꯕꯒꯨꯝꯕꯁꯦ ꯌꯥꯎꯕ ꯃꯥꯜꯂꯦꯕꯀꯣ ꯑꯗꯨꯒꯤ ꯁꯤꯗꯗꯤ ꯅꯤꯌꯣꯝ ꯆꯨꯝꯗ꯭ꯔꯗꯤ ꯁꯨꯛꯌꯥ ꯌꯥꯗꯦꯕ ꯑꯗꯨꯃꯥꯏꯅ ꯍꯪꯉꯒ ꯉꯔꯥꯡꯁꯨ ꯑꯗꯨꯃꯥꯏꯅ ꯂꯧꯋꯦ ꯑꯗꯣ ꯗꯣꯛꯇꯔ ꯑꯃ ꯂꯥꯛꯀꯅꯤ ꯑꯃꯨꯛ ꯍꯪꯅꯤ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯁꯨꯛꯁꯪ ꯁꯪꯗꯦ ꯁꯤꯅꯤ ꯌꯥꯝ ꯆꯦꯛꯁꯤꯟꯅꯗꯤ ꯇꯧꯋꯦꯕꯀꯣ ꯆꯦꯛꯁꯤꯟꯅ ꯇꯧꯋꯦ ꯑꯩꯒꯤ ꯁꯔꯖꯔꯤ ꯇꯧꯈꯤꯕꯒꯤ ꯃꯔꯝ ꯍꯪꯉꯤ ꯑꯗꯩ ꯀ꯭ꯂꯤꯌꯔꯦꯟꯁ ꯂꯣꯏꯅ ꯊꯤꯒꯠꯀꯅꯤ ꯀꯔꯤꯝ ꯁꯣꯏꯕ ꯌꯥꯗꯦꯕ ꯑꯗꯨ ꯃꯥꯒꯤ ꯂꯥꯏꯟꯒꯤ ꯕ꯭ꯂꯗꯁꯦ ꯃꯣꯏ ꯂꯧꯔꯒ ꯑꯗꯨꯝ ꯇꯧꯕꯤꯈ꯭ꯔꯦ ꯁꯤꯗ ꯑꯩꯅ ꯆꯠꯇ꯭ꯔꯦ ꯃꯣꯏꯒꯤꯕꯨ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯍꯣꯁꯄꯤꯇꯥꯜꯅꯤꯅ ꯃꯇꯝ ꯆꯪꯕꯁꯦ ꯍꯥꯏꯗꯤ ꯃꯤꯒꯤ ꯉꯥꯏꯕꯗꯗꯤ ꯀ꯭ꯌꯨ ꯃꯤ ꯍꯥꯏꯗꯤ ꯌꯥꯝꯕꯅꯤꯅ ꯃꯇꯝ ꯃꯤ ꯌꯥꯝ ꯆꯪꯉꯦ ꯌꯥꯝꯕꯅꯤꯅ ꯃꯥꯒꯤ ꯉꯥꯏꯅꯕꯒꯤ ꯃꯥꯅꯦ ꯆꯪꯕ ꯆꯪꯈ꯭ꯔꯕ ꯑꯩꯒꯤ ꯃꯇꯝ ꯌꯧꯔꯕ ꯐꯖꯅ ꯇꯧꯕꯤꯌꯦ ꯁꯤꯗ ꯍꯌꯦꯡꯁꯦ ꯑꯗꯨꯅ ꯏꯆꯥ ꯅꯨꯄꯤꯁꯦ ꯑꯅꯧꯕ ꯑꯃ ꯄꯣꯛꯑꯗꯧꯕꯅꯦꯅ ꯑꯩꯁꯦ ꯌꯥꯝ ꯍꯔꯥꯎꯖꯩꯕꯀꯣ ꯃꯥꯅꯦ ꯃꯥꯅꯦ ꯌꯥꯝꯅ ꯄꯤꯁꯨ ꯃꯥꯅꯦ ꯇꯥꯏꯌꯦ ꯍꯌꯦꯡꯁꯦ ꯃꯌꯥꯝ ꯆꯪꯗꯅ ꯏꯁꯣꯔ ꯅꯤꯡꯕꯤꯔꯝꯃꯣ ꯑꯣꯄꯤ ꯆꯪꯕꯗ ꯃꯥꯅꯦ ꯃꯥꯅꯦ ꯌꯥꯎꯗꯅ ꯃꯥꯅꯦ ꯃꯥꯏ ꯃꯥꯅꯦ ꯃꯥꯅꯦ ꯄꯥꯛꯇꯅ ꯊꯣꯛꯂꯛꯄ ꯍꯥꯏꯅ ꯃꯌꯥꯝ ꯆꯪꯗꯅ ꯅꯤꯡꯃꯤꯟꯅꯁꯦ ꯑꯩꯒꯤꯗꯤ ꯀꯔꯤꯝ ꯈꯟꯗ꯭ꯔꯦ ꯑꯩꯗꯤ ꯀꯟꯗꯦ ꯑꯩꯗ ꯀꯟꯅ ꯂꯩꯔꯒꯦꯕ ꯏꯆꯦꯕꯨꯗꯤ ꯃꯁꯥ ꯍꯥꯟꯗꯒꯤ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯀꯟꯅꯦꯗ ꯍꯣꯏ ꯃꯥꯏ ꯄꯥꯛꯅ
ꯃꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯡ ꯉꯥꯏꯔꯛꯄꯗ ꯌꯥꯝ ꯋꯥꯖꯔꯕꯅꯦ ꯑꯩꯁꯨꯀꯣ ꯍꯟꯗꯛꯀꯤꯁꯦ ꯍꯦꯛꯇ ꯌꯥꯝ ꯊꯨꯅ ꯁꯥꯠꯂ ꯍꯥꯏꯔꯛꯄꯁꯦ ꯂꯣꯇꯔꯤ ꯐꯥꯎꯕꯗꯧꯅ ꯃꯥꯅꯦ ꯑꯗꯨꯅ ꯃꯥꯅ ꯊꯥꯖꯔꯨꯗꯗꯅꯀꯣ ꯏꯃꯥ ꯃꯊꯪ ꯍꯞꯇꯥ ꯑꯃꯨꯛꯀ ꯍꯥꯏꯔꯛꯀꯗꯧ ꯖꯥꯠꯂ ꯍꯥꯏꯅ ꯃꯥꯁꯦ ꯈꯜꯂꯦꯕ ꯑꯩꯈꯣꯏꯁꯦ ꯇꯧꯅꯤ ꯇꯧꯔꯒ ꯁꯨꯝ ꯌꯥꯗꯕ ꯑꯌꯦꯠꯄ ꯑꯗꯨꯝ ꯂꯥꯛꯄꯒꯤꯀꯣ ꯍꯟꯗꯛ ꯌꯥꯕꯤꯔꯤꯁꯦ ꯑꯩ ꯏꯆꯦꯅ ꯍꯥꯏꯔꯛꯄꯗ ꯍꯥꯏꯗꯤ ꯃꯃꯥꯡ ꯊꯥ ꯑꯃ ꯂꯩꯔ ꯇꯧꯔꯣ ꯍꯥꯏꯔꯛꯀꯗꯧꯕ ꯃꯥꯟꯕꯗꯣ ꯑꯗꯨꯒ ꯐꯠꯂꯥꯎꯅ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯍꯥꯏꯔꯛꯄꯗꯗꯤ ꯑꯩꯈꯣꯏꯗꯤ ꯉꯛꯈꯤꯕꯗꯣ ꯌꯥꯝꯅ ꯑꯗꯨꯕꯨ ꯐꯔꯦ ꯃꯣꯏꯅ ꯌꯥꯝ ꯐꯖꯅ ꯌꯦꯡꯕꯤꯔꯤꯁꯦꯀꯣ ꯁꯤꯒꯤ ꯃꯌꯥꯝ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯃꯣꯏꯅꯁꯨ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯇꯧꯕꯤꯕꯅ ꯌꯥꯝ ꯐꯔꯦ ꯑꯗꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯅꯨꯡꯉꯥꯏꯅ ꯇꯧꯕꯗꯨꯁꯨ ꯂꯩꯐꯝ ꯆꯥꯐꯝꯁꯦ ꯃꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩ ꯁꯤꯒꯤ ꯃꯩꯊꯥꯁꯦ ꯍꯌꯦꯡ ꯑꯌꯨꯛ ꯁꯤꯜꯂꯗꯣꯏꯅꯦ ꯃꯣꯏꯅ ꯑꯩꯈꯣꯏꯅꯐꯥꯎ ꯊꯥꯗꯦ ꯃꯣꯏꯅ ꯁꯤꯜꯂꯗꯣꯏꯅꯦ ꯁꯤꯝꯂꯥꯁꯨ ꯌꯥꯝ ꯐꯩꯌꯦ ꯁꯤꯝꯂꯥꯗꯁꯨ ꯌꯥꯝ ꯐꯩ ꯉꯁꯥꯏ ꯁꯤ ꯂꯝ ꯇꯩꯕ ꯂꯥꯛꯄꯗꯣ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇꯤ ꯃꯣꯏ ꯐꯖꯅ ꯇꯩꯌꯦꯕ ꯏꯁꯤꯡꯁꯦ ꯐꯖꯅ ꯍꯩꯔꯒ ꯃꯁꯦ ꯑꯩꯈꯣꯏꯁꯦ ꯀꯨꯝꯍꯜꯂꯒ ꯁ꯭ꯋꯥꯏꯗ ꯂꯩꯍꯟꯗꯦ ꯁꯤ ꯐꯝꯃꯒ ꯑꯁ꯭ꯋꯥꯏꯗ ꯆꯤꯡꯊꯣꯛꯀꯅꯤ ꯑꯗꯨ ꯁꯦꯡꯕꯁꯨ ꯅꯣꯡꯃꯗ ꯌꯥꯝ ꯇꯣꯏꯅ ꯁꯦꯡꯉꯦ ꯍꯥꯏꯀꯣ ꯄꯨꯡ 2 ꯈꯨꯗꯤꯡꯒꯤ ꯁꯦꯡꯉꯦ ꯍꯥꯏ ꯇꯨꯝꯃꯝꯗꯥꯏꯐꯥꯎ ꯑꯗꯨꯅꯦ ꯍꯥꯏꯗꯤ ꯄꯨꯡ 2 ꯈꯨꯗꯤꯡꯒꯤ ꯁꯦꯡꯉꯦ ꯍꯥꯏꯅ ꯑꯀꯟꯕꯒꯨꯝꯕꯗꯤ ꯉꯥꯛꯇꯪ ꯊꯣꯛꯑꯣ ꯁ꯭ꯋꯥꯏ ꯂꯩꯌꯣꯒ ꯍꯥꯏꯅꯗ꯭ꯔꯥ ꯁꯤꯗꯗꯤ ꯍꯥꯏꯔꯣ ꯑꯩ ꯁꯨꯝ ꯐꯝꯃ ꯃꯣꯏꯅ ꯏꯜꯂꯒ ꯑꯗꯨꯝ ꯁꯦꯡꯒꯅꯤ ꯀꯔꯤꯝꯇ ꯀꯨꯝꯃꯛꯑꯣꯁꯨ ꯍꯥꯏꯔꯣꯏ ꯃꯥꯅꯦ ꯌꯥꯝ ꯃꯥꯅꯦ ꯐꯩꯌꯦ ꯑꯗꯨꯒ ꯃꯁꯥꯁꯦ ꯌꯥꯝ ꯅꯥꯟꯅ ꯂꯩ ꯍꯥꯏꯕꯀꯣ ꯁꯔꯀꯥꯔꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯣꯏꯔꯁꯨ ꯁꯨꯃꯥꯏꯅ ꯊꯥꯖꯗꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯈꯜꯂꯝꯕꯗꯨꯗꯒꯤ ꯈꯪꯗꯕꯅꯗꯤ ꯁꯔꯀꯥꯔꯒꯤꯅꯦꯅ ꯏꯃꯣꯠ ꯃꯣꯠꯂꯒ ꯅꯔꯁꯁꯤꯡ ꯏꯁꯧ ꯂꯥꯡꯕꯤꯗ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯤꯗ ꯈꯜꯂꯝꯒꯅꯤꯕꯀꯣ ꯁꯔꯀꯥꯔꯒꯤ ꯃꯥꯟꯗꯦ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠꯇꯒꯤꯁꯨ ꯍꯦꯟꯅ ꯃꯣꯏꯅ ꯆꯦꯛꯁꯤꯜꯂꯦ ꯆꯦꯛꯁꯤꯟꯅꯁꯨ ꯇꯧꯋꯦ ꯑꯗꯨꯅ ꯗꯥꯛꯇꯔꯗꯤ ꯃꯈꯜ ꯌꯥꯝꯃꯦꯕ ꯁꯤꯗ ꯑꯩꯈꯣꯏꯅ ꯑꯩꯒꯤꯗꯤ ꯁꯤꯗꯤ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯇꯧꯉꯥꯏꯒꯤ ꯁꯤꯗ ꯂꯩꯕꯒꯤ ꯋꯥꯅꯦꯕ ꯑꯩꯒꯤ ꯄꯥꯏꯕ ꯗꯣꯛꯇꯔꯗꯤ ꯅꯦꯐ꯭ꯔꯣ ꯗꯣꯛꯇꯔꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏ ꯃꯥꯅꯁꯨ ꯁꯦꯝꯄꯜ ꯂꯧꯕ ꯂꯥꯛꯑꯝꯃꯦ ꯑꯩꯅ ꯄꯥꯏꯒꯗꯧꯕꯅꯦ ꯆꯦꯛꯑꯞ ꯑꯩꯉꯣꯟꯗ ꯂꯣꯏ ꯂꯥꯛꯀꯗꯧꯕꯅꯦ ꯗꯥꯛꯇꯔ ꯕꯤꯄꯤꯟ ꯂꯥꯛꯑꯝꯃꯦꯕ ꯃꯥ ꯂꯧꯒꯦ ꯑꯗꯣ ꯁꯤꯗ ꯁꯔꯖꯔꯤ ꯂꯣꯏꯈ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ ꯅꯦꯐ꯭ꯔꯣꯗ ꯆꯦꯛꯑꯞ ꯆꯠꯇꯣꯏꯅꯦꯕ ꯁꯤꯗꯤ ꯁꯔꯖꯔꯤꯒꯤ ꯉꯥꯛꯇꯅꯦꯕ ꯌꯥꯝ ꯐꯩ ꯑꯩ ꯌꯥꯝ ꯐꯔꯦ ꯁꯦ ꯃꯌꯥꯝꯅꯁꯨ ꯃꯇꯝ ꯀꯨꯏꯅ ꯉꯥꯏꯖꯔꯛꯄ ꯁꯣꯏ ꯄꯥꯛꯀꯅꯤ ꯏꯁꯣꯔꯅꯁꯨ ꯆꯥꯟꯕꯤꯌꯨ